Security force na tongan ba chingnaba mafam singda thiba humbagi thabak chathabada lotuna thamlamba khutsu kutlai kaya marom fagat khri Hindu lining chatpa singi chaurba laigi thauram ama oina numit mapan ni chupna chatharakiba rath yatra kang chingbagi thauram ngasi kanglen purna jatra pangthoktuna loisilagani Mizoram amadi Myanmar ani ki ngamkhai paring da ngasi ayuk nongmai kapna bagi makhol kaya taba phangkhibadagi hauzik ngamkhai paring asida tang tadaba fibam amada leikhre Amadi United States ke Texas state ta ising ichaw na maram oiduna yam drabada miyoy kun mari leikhidri atopa miyoy kun amana hauzik fawba thiba khangdana leiri ISCOM MANIPURI pau mit yeng tawirba pumna makpuruk sana sharminna taram nokchari amadi pau mucha khaina pijari Security force na tongan ba chingnaba mafam singda thiba humbagi thabak chathabada lotuna thamlamba khutsu kutlai kaya marom fagat khri nganang Churachandpur district ki chakmol khuldagi local made single rifle amaga magazine ama maru manga 7.62 mm gi maru ani amadi tear smoke nipan ga fagat ki Imphal East district tana Porompat police station na konba chingkhai chingdagi magazine ga konana 303 rifle ani maru mapan 9 mm gi pistol ama number 36 hand grenade ama nongwai maru ani MK ama explosive 3 ahum 9 mm gi nongmai maru tarani thoi detonator ani AK47 gi bayonet ama 9 mm gi SMG carbine ama .303 gi LMG magazine ama tear smoke shell ama radio wireless set charger ama .303 gi ammunition charger ani 81 mortar shell ama .303 gi blank cartridge tara fagat pangamki Imphal West District ki Sekmai Police Station na konba Chanbirok chingdagina semdoklaba bolt action rifle ama magazine ga konana 9 mm gi carbine submachine gun ama number 36 ki hand grenade ama helmet ama mashakhangdaba rifle amagi magazine ahum insas rifle gi maru mari amadi IED mari amasu phangki hairi Huran khibani haiba kangkhong mari panba gari makhal mari Manipur police na ngarang lilong turel ahan bigi mafam amadagi fagat pangamkhre fagat laba gari sing adudi angoba machugi Mahindra Bolero ama higok machugi Maruti Suzuki Front ama silver machugi Maruti Suzuki Swift amaga loinana amuba machugi Tata Zanan amagani Tata Zanan gari ase natana atai gari makhal ahum adudi police ke maikaidagi mapu singda sinnakragani hairi Imphal manungda leiba office sing amadi lanai farm singdagi logi wangmada senkhai thomkhai tawbada chenaba UNLFP gi miyoi ama ngarang Manipur police na moirang khomdagi fagat khre fagat laba miyoi adudi lafupat tera hiang khongdagi haisnam Romeo Singh alias Shankar Kawi mangondagi wallet ama mobile phone amaga shell oina lupa lishing kunithoi ga chamnga fangle hairi Imphal West District ki manungda logi wangmada yum dukan na chingba sajiliba sing amadi lambi gi nak yetta yum sanaba nung lengoi paisiliba sing na lakliba tha asigi tarama thoi fawbagi manungda lauthoknaba Deputy Commissioner Imphal West ki cherol amana khanghalakli hairiba numit asi fawbagi manungda lo na thugaiduna yum amadi dukan na chingba sajiliba sing amadi lambi gi nakalda pochai paisinduna thamjiliba sing lauthoktrabadi logi matung inna matik chaba thabak sing lokhatlagani hairi Union Public Service Commission UPSC na competitive process amagi makhada Ministry of Labor and Employment Directorate General of Employment ki Deputy Director tara nithoi khalakpada yawraklaba Manipur dagi ningthaujam Ajit Singh bu hanagi Manipur gi Chief Minister N Biren Singh na achamba khudol porpiduna pukning thogatkhre Luang Sangbamda leiba hanagi Chief Minister Oiramlaba MLA Nongthongbam Biren gi yumda pangthokiba achamba thauram aduda leibak asigidamak hogalakliba mirol gi yaifanaba thabak thauramda
hanba leitana mayam gi seba tawnaba pautak pikhi panbayai ningthaujam ajit ase Thawal district ki khangabok khulakfam mamang lekai dagi ningthaujam Lal Babu amadi N Bhanu Devi gi machanupani mahak hauzik Ministry of Donor Shillongda Research Officer Planning oina thabak puribani Kangpokpidagi lanjenaraktuna Imphal West District ki Lamboi Khongnang Khongda hangba relief camp da changjafam lawduna apokpi mamaga leminarakhiba supnatagi chahi kunlom tangai ribe laishang them leimachanu mahaki mitnaduna uraktabadagi laikannaba ngamdana relief camp asimaktada laikhidre haibagi pau tabadagi ngasi like minded group LMG Manipur gi mihut kangbu amana camp aduda chatuna laikhidrabigi apokpi laishang them IBM halgi mafamda shel oina lupa lishing mangaga loinana nongwada changdaba yadraba acha athak sing tengbangduna imung asigi awabada saruk yakre ningsing bayabadi haukiba numit kharani gi mamangda Rice Research Center Wangbal amadi Kha Manipur College Kakching gi relief camp sing da leiba inmate ani wakhal gi aruba anaba namaram oiraga laikhidrabada LMG na khudaki oina shel amadi acha athak sing tengbangkre Makhatana relief camp ta leiriba inmate singi marakta asi ana yaurakpa matamda LMG Manipur na mateng pangnaba thaurang tauri hairi Wakhal lon manaba apunba wama kanglaipak amadi All Manipur Recognized Private School Welfare Association ga yanakhibagi matung inna laikhidraba miyam gi luching purel chingsubam oja akabagi mami haibadi photo tampaki mahaitam famsang school singda khudingmakta thet handuna lamdam asigi haurakliba mahairoi khudingmakta khanghanabagi pandamda ngarang sulaikidraba luching purel asigi photo thetpagi khongjang changsingkhri hairiba school sing adudi laishemba mahaikol chingarel konsam tomba and sachi school daina English school porompat friendship educational school khurai amadi Sacred Heart Higher Secondary School porompat tani tampaki school khudingmakna wamagi thomi singna kathokpaga loinana school singda lakpa matamda school gi authority singna ikai khumnabibaga loinana taramno opinaba amadi mateng pangbinaba appeal torakli Mapu ibungo Jagannath ki numit mapanni chupna chatharakhiba Rath Yatra kang chingbagi thauram ngasi kanglen purna jatra pangthoktuna loisillagani haukhiba ingen gi nini panba numittagi haurakhiba kangi thauram asigi loisinbagi mapu oiba thauram ngasi Imphal gi Sri Govindaji konungda pangthokani kanglen gi thauram asida mapu ibungo Jagannath Balabhadra amasung Machal Ibema Subhadra ahumna lengsenba konungi kang haujik ahallaman angang nupa macha nupi macha kayana kang chingduna saruk yari kang lengi thauram Imphal gi ISCOM Mani Mandir dasu pangthokani loinana haujik ngai haki matungda mafam asidagi tidim lambi gi paringda kang chinglakani masiga loinana laikai singdasu laikai aduda leiriba Brahmin gi imung singdagi kang sing chingthonarakhigani Mizoram amadi Myanmar anigi ngamkhai paringda ngasi ayuk nongmai kapnabagi makhol kaya taba fangkhibadagi hauzik ngamkhai paring asida tangta daba fibam amada laikhre ngasi ayuk angan bada India gi nakalom thangba Mizoram gi Champhai district ki Jokhauthar arep akham litana nongmai kapnabagi makhol miyam na tanaki hairiba nongmai makhol sing asi hauzik Myanmar gi Chin State ta Chin National Defense Force CNDF amadi Hualngoram People's Organization HPO na sogatpa Chinland Defense Force anigi marakta nongmai kapnaba oiramba yai haina thajanari masina maram oiraga India gi nakalda leiriba security personnel sing mikup na hom singna leinakre social media da thagat narakhiba video amada nongmai maru kaya India romda kapsilakpa unakhi oirakliba fibam asina hauzik Mizoram lomda Myanmar dagi refugee kaya maru amok hanna haijilakpa yabagi fibam da leikre Ole tuni chen dia pun drone bom tan thaka kani lu bom be ko ngai da in sum don ton na in chu hian unaw le unawan hanin dawan ya mo anten amasum
United States के Texas State ta ishing ichang na maram oiduna yamdrabada miyoi kun mari laikhidre atopa miyoi kun amana hojik fauba thiba khangdana leiri masina maram oiraga Texas ke Governor Greg Abbott na flood disaster lauthokre ising ichang osina mayai oirapna leiriba Texas ki Bandera, Comal, Concho, Gillespie, Kendall, Kerr, Kimball, Leano, Mason, McCullough, Maynard, Rivers Sansaba amadi Tom Green gi mafam kaya sokhankhre leikhidraba miyoi kunmari adu maru oina Texas ke Kerr County nani haina Texas ke County Sheriff Larry L. Laithana haiki Texas ke Acting Governor Dan Patrick na haikibada Kerr County gi leiba Camp Mystic ta leiba masagi chahi kulhumdoi dagina kunmanga faubagi manungda leiba nupi macha kun thiba khangdana leiri Mafam aduda Texas ke game wardens to laktuna fibam adugi matangda yengsilakre hauzik fawbada mi kanbagi thabak yangna sangsin bagaloinana helicopter tara mariga drone tara nithoi sizinaduna miyoi chamnga henbana mi kanbagi thabak chathari hauzik fawbada miyoi chani gi mathakta rescue tawkhre Texas ke Major General Thomas M. Sojourner ngarang pawmin singda fongdokibada Miyoi chaniga kontrata red country amadi helicopter gi mateng na atopa miyoi chamaga humfuta red amasu country haiki hauzik sanabagi pau amuk lawirasi Asian Swimming Federation gi mityeng makhada Bahrain na yumbu oiduna chahi asigi October kulhumdoi dagi hauraga kuntaret fauba pangthokadoriba ahumsuba Asian Youth Games ta India gi mahot sinduna saru yananaba swimmer nupa amadi nupi pullaga taramari khalakpada Manipur gi swimmer lanchenba laiton jamsu sar yarakle Swimmer ase Swimming Federation of India na sinduna haukiba June thagi taranithoida pangthokiba trial selection loinana humfudra nipan suba Seniors National Championship ki time trial da pikiba performance ke khuthangda khankibani Swimming National Federation ama oiriba SFI na lanchen babu India gi team da saru yanaba khalakpada Manipur Swimming Association na harauba amadi nungaiba phongdorakpaga loinana yaifa paujel pirakli World Champion Gukesh Domarajuna Croatia gi Zagreb ta chathakiba 2025 Grand Chess Tour gi Rapid and Blitz Tournament ta Rapid title lobangam khre chahitara mapan khaktangai riba India macha asina America gi Wesley Sobu ngarang final round da maithiba pikibani Gukesh na tournament asida point tara mari fangduna ahanba Poland gi Jan Krzysztof tuda na point tara mathoi fangduna ani suba hanagi world champion amadi world number 1 oiriba Norway gi Magnus Carlsen na point tara fangduna ahum suba mafamda leiri loinana India macha Pragnananda hai Ramesh Babu na point mapan fangduna Fabiano Caruanaga mari suba mafamda leiri Security force na tongan ba chingnaba mafam singda thiba humbagi thabak chathabada lotuna thamlamba khutsu khutlai kaya marum fagat khri Hindu lining chatpa singi chauraba laigi thoram ama oina numit mapan ni chupna chatharakiba rath yatra kang chingbagi thoram ngasi kanglen purna jatra pangthoktuna loisil Mizoram amadi Myanmar anigi ngamkhai paringda ngasi ayuk nongmai kapnabagi makhol kaya taba fangkhibadagi hauzik ngamkhai paring asida tangta daba fibam amada leikhre amadi United States ke Texas State ta ising ichauna maram oiduna yamdrabada miyoi kun mari leikhidre atopa miyoi kun amana hauzik fawba thiba khangdana leiri
Pungja si faubagi oinadi ISCOM na sandokchaba Manipuri pau matang asida lojari makha taba paugidamak ISCOM mumiyeng tadona leibiyo.